Hauji Israel amasung Palestine ga soknariba lan asina Middle East ki laibak singda oirakliba Fivam amasung Prithvi gi senmitlon singda kari akaiba pidibano haibado madugi matangda ngasi miyamda ofung khradam pujarakli Israel amasung Palestine gi soknariba lan asina maram oiraga hauji Prithvi gi laibak khudimukda senmitlon gi Fivam akaiba pidi soknariba lan asina maram orga Israel gi oina chayul amada makhogi million chatruk ki changda amanga ta thokalli chayul amada makhogi apunba GDP gi saruk chada taruk ki changdani mang takliba ase hairiba lan asina thanipan makha tana soknaga doba oirabadi Israel gi oina GDP gi chada tara gi changdani manga doribani masigi landa amanga ta thokriba singa si masi semgatpa matamda Israel gi oina su decade ama sahi tara gi manungda makhogi apunba gi senpham puthokadoriba asi US dollar billion chambrini mase Palestine gi oina su 2092 phawda makhoina pulap laibak amagi leiriba Palestine gi amasung Gaza Strip gi GDP asi 2090 phawda puthokadaba GDP apunba asi handaki lan asida manghangrabani aduga akona nakal lamrom di yengba Prithvi gi oina Israel amasung Palestine gi thokliba lan asina Prithvi da kari da kaiba pidibano haibase mase self economy khaktanate atop akhoi nakal kaya marum da lan asina kaiba piri hanbada khuni yengbi Israel amasung Saudi Arabia ga relation makhoiga Saudi Arabia ne Israel asibo country amon oina recognize tawbagi makhoiga peace deal sahi tawna khraba amasung wari watai sanarga normalization la khraba se lan asina maram oiraga hauji makhoi laibak ani ase wari makha chathadre amasung recognize tawdari Saudi Arabia na Israel ase laibak amu oina nakalamoromda Russia amasung Ukraine gi hujik thoknariba lan hairiba asida Ukraine gi support tawba laibak singa se masing hantharakliba Russia gi oina di hairiba Israel amasung Palestine lan tholakpa sina makhoi gi pandam Ukraine khudum chanba amasung NATO gi member mo ehandaba haiba asi mai pakpa gi sangda asum wangkhalakli third world gi laibak sing Western gi laibak sing bu yaningdaba anti western oibagi sentiment wakhal thamoida phorakpa asi masi hengalakli lan asina maram oiraga Palestine bu laibak amo ohenba makhoi bu country amo oina makhoi gi military tongan thamba airport tongan thamba defense system thamba aduga makhoi gi khuchulai aring bu laibak amo makhoi bu laibak amo oina sakhang bagi miyamna masakhangba amso miyam gi pressure makhoi gi 1967 gi border da Palestine state amo oina thamo Israel gi apartheid ki system racist ki idea mayam se lawtho ona miyam dai kholaw lawba asi handak ki lan asina hengalagli amasung Palestine bu state am oina fanghanba asida miyam gi oiba mot ase yamna phongdoknarakli kha amasung mayai thangba America gi laibak singdagi Israel bu yaningdaba Israel da khuchu khulai yonba makhoiga diplomatic relation kakthatpa ambassador tanthokpa apunbagi oina Israel gi mayok ka thabuk tawba ase kha amasung mayai thangba America dagi masing asum hengalakli khudam oina Bolivia Chile Colombia, Belize, Honduras, khwaidagi oina handak ki thokliba lan asina pidi basai thenga se America gi foreign policy da makhogi leiriba praja mayam amsung Prithvi gi laibak kaya dagi America gi foreign policy si masi afattaba miyoi bagi lamchat nataba mi hatpa tuppa laibak ama thugaiba laibak ama gi luchingba singbu makhoina drone sina duna hatpa makhogi fattaba huran bagi lamchat singa se masi phongdorakpa hengalle maruina masi akoina khanggadoriba asi America gi foreign policy asi katai pho soklabage America gi foreign policy gi mayok ta thabuk tawba mi masing hengalakli amasung masi gi mayok ta wangangba individual oina mi masing gi oina organization level da masing atokki matak hengalakli masina maram oiraga 2000 gi matamda Prithvi gi terrorist number 1 Osama bin Laden makna si thiame khiba a letter to America hariba asi lan asi gi manungda praja mayamna amasung tiktoker aduga social media sinnariba sing asina yamna pamnana viral oirakri A letter to America haiba asida yaurisi America gi foreign policy amasung Middle East ki laibakta America ne Israel bu sinaraga karamaina urpra makhogi luching basing hatpra haiba gi matang de yauriba aduna Prithvi gi oina America gi mayokta America gi foreign policy gi makhogi mayokta thabuk tawba amasung yaningdaba mi masing hengalakli organization masing hengalakli ICJ court ki verdict lakraba matungda NATO laibak am oiriba Spain amasung Belgium dagi makhoina Israel da khuchu kulai yonba amasung khuchu kulai leiba yabagi license piba amasung yonba animaka se kakre ICJ court ki verdict lakhra matungda hojik phawda Palestine gi oina miyoi hatliba se miyoi lising maga chambri Israel na hatkre Yemen gi oina su hanba leite makhogi landa Yemen gi leader Abdul Malik al Houthi na asumna phongdokle Arab laiba sing gi luching basing kadai chakhrabanon nakhogi
position karino thoknariba lan asida nakoi mateng pangloi nakoi gi oiba wafam ama phongdo o karino na hoina khalliba se haidun yamna asawbaga loina na yaningdabagi wafam phongdorakli Arab League hariba se leibak kunni thoina pullaga semba adugumba interregional oiba organization amani masida yawriba se Middle East ki leibak sing North Africa amasung East Africa continent ani dagi pullaga leibak kunni thoina sembani masi prithvi ki oina khwaidagi largest GDP largest oibda manga suba position laibani aduga makoi gi apunma military strength asina mi karora maga lakh humpu ka taret ni leirisi aduga Israel gi leiriba asina lakh manga ga lising humpu taret masida yamna asaw bolle ba se Yemen gi kangbu asina Yemen gi lami sing na hoje attack torok ba se Red Sea khak tanatadana atop Arabian Sea makoina hek ngamba sing makogi missile rocket na kapang ngamba jaga sing da hoje makoina attack tobugi paw leiri Inau bada haukriba ahing asida Barbados amasong Marshall Island makoigi Firan yauba jahas ani da attack tawkri haibagi Yemen gi kangbu dagi phongdokli jahas asi Barbados amasong Marshall Island gi Firan yauba targa su masigi mapu asidi UK gi United Kingdom gi oiribani Israel amasong Hezbollah gi oina su nongmai kapchin naba rocket missile makoigi araiba khuju kulai sindagi adum kapchin naba leptri makoigi lamjaga border sing henjanna dabida Masin maram orga Hezbollah de kabak pana maram orga Israel gi maikai dagi asok apani yauki habagi paw phongdokli adubu misi mina yauki bagi paw de karigum ama fu leitri haukiba January gi tarik 19 da Paris da Israel amasong Hamas kangbuga ceasefire agreement ama tawna khiba gi makha satharak poina hojik ceasefire si oithokpa yabagi tangkak amada lakpagi mami tari adubu ceasefire si mai pak pa natragna mai pak ta bahari ba si Israel gi maikai dagi leire amasong Hamas kangmun thamlok ibo phom sing Israel ne yaba taragadi Hojik ceasefire si mai paklani amasung makoida matam chupagi oina lerani hojik makhatana Hamas na phongdokli ba se lan asida manghan takan khraba Gaza city ase hallaga reconstruction tawba masida mateng pangba masi reconstruction tawba haibo fam ama yawrai aduga ani subada praja myam gi leifam chafam aduga makoigi Israel na Gaza Strip amasung Palestine gi withdraw tawhiba Israel gi lan missing amasung Palestine bu state amoina country amona sakhangba haribo fam sing ase yawrali adubu Israel gi maikadagi kari harakadoribano masi hanadi Israel na permanent ceasefire di thamoina di haikrabani yaba tawroina adubu hojik lakliba asida Hamas gi maikaidagi de Qatar da makoina haikre ceasefire tham sai basi yare makoina haidi wo phom sing asi yaba taraga dina phongdokli aduba inau bagi oina Israel gi maikaidagi de kari gum phongdok palaitri masini hojik Palestine amasung Israel Middle East ki leibak sing da oirakliba lan asigi mohong matau